Kuki Council na Chief Minister Biren Kangpokpi Phauduna Chatanaba Khangalakre. Kuki Council ki Maikaidagi Manipur ki Chief Minister N Biren Singh December Taragani Panda Kangpokpi District Phauduna Chatnaba Thorang Tauriba do Kana Yaningdaba Phongdorakle. Chief Minister Asis Senapati da Robena ni Festival Sarugyana Bagidama Kangpokpi Phauraga Senapati Satnaba Thorang Tauribani. Maragasida Kuki Council ki Maikaidagi Robena ni Festival Pangthokpa matamda Kuki Council na Yaningdaba amadi ayat apan pi naba Thorang tauba leite. Adubu function asida Chief Oigada Chief Minister N Birena Kangpokpi District Phauraga Chatpadi Yaroi Haide. Akanba Kangluki Irang Thoktuna Leiringe Cherak Asida Chief Minister Asina Kangpokpi District Phauduna Kangphalgi Lambida Senapati Satni Hairiba se Maram Chade Karigumba Chief Minister ki Khongsat Asina Miyamda Sauningba Pohanduna Kangpokpi Phauraga Chatnaba Honaraglabadi Maki Mathakta attack Chatharpa Yai Haina section Wapirakle. Manipur Mizoram amasung Nagalanda Protected Area Regime amuk hana Thamjinkhre. Laiba asige North East State sing the security ki nungnangba helakpadagi Ministry of Home Affairs ke Maikaidagi Foreigner Protected Area Order 1958 ke makhada ngasidagi hauna Manipur Mizoram amasung Nagalanda Protected Area Regime reimpose tawkre haidi. NIA na terror network sing khangdoknaba state sing da leiriba law enforcing agency sing training pigadori. National Investigation Agency NIA gi Cyber Terrorism Division na laibak asigi state sing da leiriba tungan law enforcing agency sing bo terror network khangdok pangamnaba training pigadori. NIA na pigadori ba training asida counter terrorism gi hotspot encrypted device sing da matau karamna surveillance sangsin gadage haibagi matangda training pigane haide. Ngara ayuk pung taruklom tabada Kangpokpi amasung Imphal East kilonabada leiba Mongla Hamaya ki Karong Thungdagi Indian Army amasung Imphal East District Police ki combined team amana IED manga recover tawde haide. National Highway 2 ki Karong amadi Khongnem ani ki marakta leiba KSTC garbage dumping site ta sakhangdaba singna yerum puduna lakpatra ngarang nungthil pung ani makharom tarakpa dwaida mai thadoklamle haide. BJP MP amatana Manipur isugi matangda wa ngangdre haina Sosmita Jebna phongdokre. Glorious journey of 75 years of the Constitution of India haibasida Lok Sabha da khana nainabada sarugyaraduna Trinamool Congress ki MP Susmita Devna Manipur isugi matangda ngasi phawba ruling BJP ki MP amatana wa ngangdaba haibasi Manipur ki constitutional right suspend tawbani haina waral sikre. Trinamool ki MP Susmita Devna makha taraduna hai Manipur miyamda constitution piriba hak amata phanghanba ngamdraba awangnopu ki state singi BJP MP kudimak pham thadokadabani ngasi akoina house the constitution gi matangda khana nainariba adubu Manipur dadi liberty expression of speech yauna state asigi miyamna constitution na piba makhal amatagi hak phangdan leire. Aihak isa awangnopu ki parliament gi member ama oina demand tawri madudi awangnopu ki BJP MP kudimak resign tawgadabani haike. National Register of Citizen ki thabak paikhatpada yonglai melai naina sathari amadi one election one leader one registration haiba BJP gi apamba se constitution ki mapani hariba Dr. Baba Saheb Ambedkar na mahaki lebak asida chanaba pamjakhide lainga asigi thawong faces ni haina su phongdoki.